Akasbani Imphal Wahengbam Rajesh na pau pajari ahan bada marueba pau Raijapal Dr. Nazma Heptula Nahari drug lalonba singna nupi singbu drug putok pusin da sizinabadagi drug ta laichuropagi phibam ama lagliba asi yamna haksin lawi DC amasung SP singda the Manipur Epidemic Disease Enforcement of COVID-19 Guidelines Regulation lising ani kun ngak na chanhanaba pautak pikre amasung Assam da lalolu mangagi mioi lising ama nipu khulai thatoktuna sarkar da sangjarakre Lebagasina malem gi laichet oriba COVID-19 gi mayokta punna amatoina lantengnari lamdam sigi miyam na sakang narba miyoy kaya na su lanpam asda mai pak na bagidamak Akasbani Imphal gi ipaw gi kutangda mipum kutimang na arayba thawong ahum face mask upa amaga putaruk lamna leiba maimit amadi kutsa toina hamdoktuna taru tanana thamnaba apel chawri Manipur Handloom and Handicrafts Development Corporation Limited ki chairman Sagolsem Achowa singna COVID-19 degi ngaktoknaba miyam da apel tawrodona hai Miyambu Sagolsem Achowna Kurumjari COVID-19 laichet asidagi ngakthoknaba khwaidagi faraba pambaidi section ba haibasina oidi sarkarna laichet asi thingnaba honariba asigi mathakta akhoi punamaksu bhat taminaduna laichet asidagi ngakthoknanaba tangai phadaba niyom ahum khak ngakna sabminasi akhoi khudingmak yumdagi mapan hek thorpaga face mask soidan upsi sapon natraga hand wash sijinaduna kusa sengna hamdoksi amasung mi amaga gi marakta putaruki social distancing thamsi section ba haibasina isa ikoi gi nungsiraba imung manung amadi miyambu laichet asidagi kanba ngamgodoribani miyambu amukan kurumjari Housing mapung ba pau Raijapal Dr. Nazma Heptula Nahari drug lalonba singna nupi singbu drug putok pusinda sizinabadagi makoi sing drug ta laichuroktuna imung manum pungba mangbagi phibam ama laglibasi yamna haksina lawba matam oire Imphal ki Raj Bhavan da Governor Secretary na sinduna pangthokiba Assam Rifle Raija Police ta lisingani kungi oina citation amasung certificate of appreciation pibagi thoromda wangang bada Raijapal hai Raija da ain kaiba mongda drug sinaba amadi drug karbar toba thingbada miyam punna thodang lawminaba tai Mang hai Raija sida ahanbo ina lakiba matamda ban blockade amadi lalobagi samasya na singba kaya lairamba du ngasidi phibam phagatle Thoromda saruk yakiba Mukhyamantri Nongthomam Biren Singh hai matam amada Manipur asi hingsa gi thodok wathokna thallaba mafam ama oirambadu haukiba chahi mari asida security force singi matinga loinana Raija sida mauksa gi punsi hanjen hanba ngammaga loina lam koiba mioi kya gi pungning chingsin basu ngamle Thoromaduda Assam Rifles ki tongan tongamba battalion Charuk IGR South Headquarters citation amasung certificate of appreciation anti-drug campaign ki damak narcotics and border affairs Bishnupur police amasung Thobal police da appreciation certificate piki anti-poppy drive campaign ki damak Ukhrul police Chandel police amasung Tengnopur police da appreciation certificate piki Manipur COVID-19 digi naba farpagi chang sada marfudra nipan dasmik taruk sinoni hauji active case kuntra taruk leiri Raija gi COVID-19 command control room nangarang numidang wairam thokpa cherol amada hai haukiba pung kunmari da covid ki anoba case ahum thengna ki hauji apunma positive case ki masing lising kumapan chani nifu humdoi sure hairiba matam asigi manung da mioi tara taruk naba phaduna discharge toki naba phaba apunma masing na lising kunipan chanipan kuntra mari sure Manipur hauji phawda COVID-19 gi ahamba dose ki oina mioi lising nifu humdoi samri taramari tika kapthokre ani suba dose na mioi lising ama chanipan marfudra mari COVID-19 gi tika kapkre Amaromda Raija gi Disaster Management Authority gi State Executive Committee gi Chairman amasung Chief Secretary Dr. Rajesh Kumar na thokpa cherol amada hai Raija sida miyam na COVID appropriate behavior amasung SOP ngang na satabagi report sing phangbadagi hanadagi chanalo lakpa chana kanglo sing haibadi dharma karma ga mari leinaba thodok singda mioi yangkhai dagi hena punba yadaba Sana Konaba amasung culture ga mari leinba thabak thorom da mi samadagi hena punba yadaba amasung jila singi deputy commissioner amasung SP singda the Manipur Epidemic Disease Enforcement of COVID-19 Guidelines Regulation lising ani kun nga na sanhan gadamani hairi
Amaromda Maharashtra, Kerala, Chhattisgarh, Madhya Pradesh amasung Gujarat COVID-19 gi active case hengalaliba asigi yenglaga raija manga asigi lakpa mipum khudimang asidegi COVID-19 gi test tawragani makoina Bir Tikendraji International Airport hek thunglabaga COVID-19 gi test tawgani Composite Hospital CRPF amasung Group Center Imphal gi healthcare worker amasung frontline workers sing COVID-19 gi vaccine kapthokre Composite Hospital CRPF Imphal da ngarang pangthokpa thoram aduda mioi chama ahumlom tika kapthokki tabiriba pawasi Akashbani Imphal degini Assam da tongan ba lalolup manga gi mioi lising ama nipu khulai thadokna sarkar sangjarakhraba lalolup sing adudi People's Democratic Council of Karbi Anglong Karbi Longri NC Hills Liberation Front Karbi People's Liberation Tiger Kuki Liberation Front amasung United People's Liberation Army ni Assam sarkarna Santras Muk Assam haiba thoksil asi hawdokhibadigi raija duda lalhobaga mari leinaba hingsa gi thabak singthani waina hantarakle hairi Guwahati da pangthokpa thoram adugi singthaningai oiba amadi People's Democratic Council of Karbi Anglonggi makok ingti Qatar Sangbijit khulai thadoktuna changjarkhiba aduni mahak hanagi National Democratic Front of Bodoland Sangbijit kangbugi Commander in Chief ni School karamdaba sarkargi oja nipan ngarang thabaktagi suspend tawkre oja nipan adu Lamdeng Government High School da thabak tawba singni Shiksha Mantri Wahengbam Rajesh na mahaki secretary ta pangthokpa paugi mifam amada hai school adugi phibam yengsin bachatpada oja sing adu school karamdaba thengnabani mang hai Lamdong Higher Secondary School gi oja nipan su school karamdabadagi suspend tawnaba thabak paikhatle Tare chuba page chanalu haina khongjang changsiliba college oja sing ga su mantri ga unaki unabaduda mantri na oja sing gi dabi March tha phabogi manungda phangalagani haiba thajaba piki khongjang changsiliba oja sing na mauk class lobiduna semester parikha sing matam chana pangthokpa yanaba mahakna appeal toki Thawal police na dak lalonba amasung drug sinaba mioi sing leire haiba akaknaba pau ama phangbadagi ngarang lilong usoi pokpi tharau rokta thi humbagi thabak chathabada mioi ani phare makhoidagi heroin brown sugar gram 39 rom SP capsule lising amachani yangkhaini pan lok hidak bottle kun amasung seloina lupa lising kunthar taruk lom phangle haina SP Thawal gi chero lamana hairi Imphal ngasi phongba pause singi maroe pau singi dama hojik Maibam Dwijamani leire Dwijamani Thagasari Rajesh Manipur da school karam daba oza sing suspend tawkhiba leinga ki sel thumgi phibam phasilaktabadagi thabak lobagi recruitment process thingsin khiba drug ki samasya mayokna bada mipum khudingmangna saru yabiyo haiba governor gi apilna Imphal ngasi phongba pause singi maroiba pawaina phongnari school ka daba oza nipan suspend tawkhre khongjang changsiliba oza singa unakhre khongjang di satha khidori haiba paw sangai express Manipuri da ahan be headline tawtuna phongli School karam dabo oza nipan suspend tawkhre college oza singi taret suba pegi order March phawada thoklagani haiba education minister Wahengbam Rajesh gi wafam sanali bagda ani suba headline tawri pawasi isel express ta su ani suba headline tawri pawasi narol gi thaudang Manipur melamadi hoyalang pawda su ani suba headline tawtuna phongli college oza singi khongjang waroi sin puraklagani haiba education minister gi wafam People's Chronicle da ahan be headline tawtuna phongli Mahiroi singi protesta police ki thawong phegok ta na yaring da bafumdok reba paw morning bell da ahan be headline tawtuna phongli phegok ta gi khongjang kansilagli haiba paw Imphal Free Press da ani sobe headline tawri lenga ki sel thumgi phibam phasilaktabadagi makhal khudingmakki thabak lobagi process thing khre haiba paw Isel Express da ahan be headline tawtuna phongli pawasi sanali bagda su ahan balamai da phongli pawasi huyalan paw da su ahan balamai da phongli Nupi sing drug pubada season narakpa taraina loba sumloi haiba governor na phongdoki bawafam sanali bagta ahan be headline tawtuna phongli drug ki samasya thengnabada security personnel singna lawriba thawda governor na thagat khre haiba sana Manipur mail da ahan be headline tawri drug ki issue mayokna bada mipum khuding saru yafam thui haiba governor gi wafam pawnafam da ahan be headline tawri drug puthok pasin tawbada nupi season nabagi sang hengalagli ba si yengsin ba sangi haiba paw irei bagta ani sub headline tawtuna phongli Chief Minister na Captain Soiba Maningba Okre Koirenga yamasung Palyalgi Airfield Historical Site oina preserve tawnaba center da taksilagani haiba CM Birian gi wafam narol gi thodang da ahan be headline tawduna phongli Rajesh Loisilapeda COVID-19 degi althonaba face mask uppa putaruk lamna leiba khutsa amadi maimi taru taran thamba haiba achamba thong ahum asi ngakna sapinaba amuk hana ningsingjari aroibeda maroiba paw Raijapal Dr. Nasma Heptula Nahari drug la lonba singna nupi singbu drug puthok pusinda season badigi drug la laisurapagi phibam ama lagliba si yamna haksina lawi
DC amasung SP singda di Manipur Epidemic Disease Enforcement of COVID-19 Guidelines Regulation lising ani kun ngang na sanhanaba pautak pikre amasung Assam da laloglup mangagi mioi lising ama nipu khulai thadoktuna sarkar sangjak rake Paulo Jare